Ngasigi motion Manipur gi khunaida drug na piriba chaitheng asi miyamna wakhal tadabadagini hairiba asi yamna lanba motion ama oibana ngasigi motion asi aina oppose tawjari ahanbada drug pu maru phangna muthatke hairabadi root cause of the drug problem in Manipur asi hana nainaba darka tai wakhal tadaba lengak pasingna Masagi maran kupsin na bahona bada praja miyam da blame tawani masigi motion asi house asida aina oppose tawjabaga loina na ngasigi khunai asi Manipur hariba khunai asi chenjau pai basing na khuling ba khunai amani hariba khunai asida drug ki horakfam asi aikoina chawrakna ahum thokna naina bayai ahanbada drug ki business tawbana Manipur gi means of livelihood oirakpa anishubada sale hena pambadagi senjau pai basing na drug ki business tawba ahum subada Manipur asi political conflict yamna leibana maram oiraga Manipur gi naha kayabu drug ki ipakta tawduna thamba haiba asini masigi mathakta pikriba maram ahum sida hena mateng pangsiliba ama hairagadi Manipur asi dead triangle haina su khangnaba golden triangle gi manung chanbada leiba leibak singa yumlo naruba asini Manipur gi khunai asi da thokliba chaitheng asi thengnage haiba taragadi lengakna wakhal taba ama changi political rhetoric word sizinaduna war on drug tawbana Manipur khunai dergi drug muthat pangamloi Manipur khunai da ngasi thokliba chaitheng asi thengnaba haibasi lengaki daitani daita yaudaba daita masak khangdaba mawongda miyam da blame tawba asidi ngasigi motion asi ngasigi house asida yabangamloi Mr. Speaker ruling bench da fambiriba Ichininaw singna makhau ponga lauriba war on drug haiba sigi makhada 2017 dagi 2023 faubada drug ka mari leinena fakhiba case ki machine punna lishing ani ga chawga tarani palni madu oiba taragadi NDPH Act ki makhada conviction pibagi rate asi India gi state singi manungda Manipur na khwaidagi name na fangli masi karigino police na charge set sing matam chana thagatriba asi karigino amadi drug kamari leinena fakhiba mi mayam ama bail da kaidobagi thadopiribano conviction piba charge set sing matam chana thagatpa haibasi lengaki daitani Manipur miyam gi daita nate war on drug tawba drug kamari leinaba mi faba conviction su pibi daba charge set su matam chana thagattaba amadi bail da so adumak thadokpa ngasigi lengak asina tawriba war on drug city Mr. Speaker utong ahobada sing haibagumbani ngasi Manipur khunai asi da thokliba drug ki chaitheng asi lengakna thengnage haiba taragadi lengak asi wakhal taba machangi ngasi lengak asi na wakhal taram dabadagi ngasigi chaitheng asi mayok naribani haiba asi aina thamjage amadi masigi hariba maram sigi mayek laraba khudam khara aina ngasigi house da thamjage lengak asi official data gi matungina 2017 dagi 2024 March faubada law na yadaba mawongda fire register tawkhiba punna chamri ga tarani thoini amadi bopi thaba mafam ekar lishing tara taruka chatreka marfuni pani hariba yanthat khiba tawkhiba mafam mayam adagi fire masing mayam se si tawraba matungda poppy cultivator the only 69 khak phaba only village chief su 16 khak phaba investors ani khak phaba gi maram ase house the marik chumna thambiyu Manipur asida India state ki manungda laiba Manipur haiba lam asida inflation rate unemployment rate masi mayam ase yamna name na laiba sina maram oiraga youth mayam sing frustration oiraba drug ki pakta tawduna lairakli amadi kai khuding the drug asi pan dukan phamba dauna phamakli haiba mayam asi control tawbinaba hainam house them tawdari adugi the treasury events ki miyo singna war on drug harga laibana ngasigi chaitheng asi kokhan bangam loi amadi Manipur miyam na ngasigi drug ki business involve tawrakli basi chakhau gi lana masu yauri aduna ngasigi motion asibu withdraw tawbinaba ngasigi house da pukning chingsinjari thank you